Image TV miyang tabir singgu tang kumanar kurum jari loinana ngasigi mereka pau pijari. Farmers Day kam National Mushroom Day thorum pangthokre. Oithok dapat demand tauna maram orega Manipur miyam punna wami nari haibisi kaugum si haina MLA Joy Kishan na phongdokre. Ayushman Bharat Health Account की मतंग दा नोंगमी गोइबा स्टेट लेवल कन्वर्जेंस वर्कशॉप पांगथोक्रे लोइनना बांग्लादेश ता हिंदू महात खिबगी मायोक्ता मसिंग यामलबा मियाम अमना बांग्लादेश हाई कमीशन की मवांगदा वकत खोंजंग संगसिनख्रे हौजिक मापुंगयो पावलो बिरसी Leibak sin matungna pangthok na baguma state asida su ngasi Farmers Day cum National Mushrooms Day tham pangthokre ICAR Research Complex for NEI's Region Manipur Center amasung ICAR Krisi Vigyan Kendra na sinduna lamphel bata leiba ICAR Manipur Center da pangthokpa tharumga mari leinana Sengum yauna lamdam masigi lomi singna puthokpa tongan tongan ba mana masing amasung haira singi oiba stall sing hangduna utki loinana khwaidagi fawa stall khanduna mana pibag natana lomi singda ningtham maru marang sing yenthoki thoramadu da saruk yakiba Department of Horticulture and Soil Conservation gi Director K Devadatta hai lamdam masigi lomi singna sinjak watnaba honabada lawriba thodang adu singtha boina thoramasi pangthokpadi madugi mathakta matam ga sunaba mongda mahi marong thaduna masag income hengatnabagi wakhalon sing khangnaba honabani amromda lamdam masida nahakya thoroktuna miyamna pamna chanariba singum thabagi thabakna mai onsilaktuna puthorokpa asi afaba khongthangni Mioibagi haksang da kanaba piriba chinjak makhalasi hena puthoknabagi pandamda ICAR na singum thabagi training kaya piri masimak afaba khongthang amani department asinasu center asidagi training phanglaba kayabu mateng pangduna pothok hena puthokna bahonari sahi kharigi matungda Manipurna country asigi khwaidagi mushroom puthokpa state ama sungsoi soidana oiba ngamgani haibiga set pathajaba thambaga lenana pandamasi phangnaba thabak paikhatli haina phongdokhe Thomaduda Central Agriculture University College of Food Technology ki Dean Dr. N.G. Boyama Central Silk Board Regional Sericulture Research Station ki Head Dr. Sinam Subadani Amadi ICAR Manipur Center ki Head of Regional Center Dr. C.S. Buddhasu Saru Yaki Tung tarakpadasu koi makata no honagi gani tadu lamdam maming laiba koi ki mushroom producer ba production ki adung ba state tama oi haibase maming level state ni India gi maming lebata mushroom production da Manipur su amani haibase masi soidana ohenna ba koi honagani haibasi hajargai All Manipur United Clubs Organization na lamdam si Christian lining satliba furup khuding makta Christmas gumaina lakpada yaifa paujal pirakli satliba sahi asidasu Manipur gi tongan ba khulgi church singda amadi maroiba achowa church singda Christmas ki thoram ase pathoknabagi sem sabagi thabak satnari Christmas na miyoba khunaida santi thamnaba furup amaga nuksi chanana nuksi Minungsi laina hingminabaga loinana furup maseli marakta ingna sikna tangduleitan hingminaduna sakhotpa nungaiba poroknabagi paujal peri numit asina lakpada Manipur gi mehorol dagi isil inaw gumna nungsi chanana hingminarliba furup khudingmakna khenaba leitaba nungainadaba asawa leramba punama kauthoknaduna nungsi chanana amaga mateng pangnaduna awat apa leitaba sakhot lamjelda mangjin thaduna malemda tomthin ngan balepa ama sembada aikhoi punna Christian non-Christian khaidana honamnirsi haina amukogi sel amana lamdamasigi singamadi tamdalaiba phurupsa punimakta paujal pirakle Masagi mathau pangningai da security force na kablak panoi maru na panbadagi laikhidraba Prime News gi video journalist Thangjam Dijamani Alice nanaugi Tara humdoirak suba laikhidabagi kubon ngasi thangban singmarongda leiba mahaki niksing kubomda pangthokre Thoramadu da saruk yakiba thangban kendra gi MLA hai khibada lakliba sahi lisingani gi sukna kunga taruk ki January tha phawda BJP gi lengak amukhanna laklaba yai yana leiri anoba lengak asi hek
lakpada Manipur gi paumi singi yaifa thorang oiba scheme thamnaba wafam puthokani haina phongdoki LLC Club Thaibal Sinam Laikai amadi Laikhidraba video journalist Germany gi imung manungna khusamnaduna pangthokiba ningsing throm aduda MLA Joykisan na makhata aduna hai media yaudraba khunai adudi sibaga sak manai numit nini humni pau phongba leppada khunai da piriba asoba sapu asina khudamni miyam gi iho amadi irang kanba mafamda sangduna thawai khubakta haplaga pau loriba media person sing asi khunai asigi mipum khudingmakna ikai khumnafam amdi utpham thoi nakalamromda lamdam masida punna khundaminariba phurup natraga mipum khudingmakna isa isa gi apamba demand tawda akaiba leite tawtabu oiba yarodaba demand tawdi lepiu pami haidunasu oridaba demand tawuna kanaba leiroi oithokloidaba demand tawuna maram oiraga ngasai manipur miyam punna waminari haibasi kawgumsi singtam animakta leiba mipum khudingmak maru oina naha pumba mahimasing hairaba ngaktani kanagumba miyoi kharna kharagi thoinsinda lana satkumsi apunba manipur amagidamak media singna loriba thodang asigumna mipum khudingmak tokhaibagi wakhalon thadoknaduna apunba manipur amagi lambida sangsinminasi haina mahagna apel tauke Germany gi nixing khubam da miyamna haikat laikat tamduna ikai khumnaba utkhiba thorom aduda MZO gi president Asem Bhakta yauna Paumi Singh LLC club ki Thomi Singh amadi Maira Paibi Singh su saruk yaki nixing bayai hokhiba lisingani sumna kunma thoi gi ngasi gi numit December tang kulhumdoi da thokhiba miyam gi ho amada Guwahati the best over prime news channel gi video journalist Germany na Taiwan sinam lekai da pauloring da security force na kablakpa noi maru na panbadagi laikanaba ngamdana laikhidabani Laikhidraba video journalist Thangjam Germany LS Nanaugi Thaibanda Leiba Khubamda Miyamna Maira Katuna Ikai Khumnabasu Utke Masisu Manipur gi apunmu Manipur gi ni adana media chin inausing na su mokhona wajariba mokhona thawai katliba hain udinna dan thabak tawrise apunmu Manipur gi tamaktani adana miyam punamaksu media na loriba thawdangi sawalaga apunmu Manipur mu henchi hadina ana punamakta no rokchari Lakadriba Anoba Sahi District Sumna Kuntaruki New Year Day the Kangpokpi District of Popi Pami Tabi Tabak Punglep Lep Naba, Hokiba December Mangada, Kangpokpi Pangtokiba, Sadar Hillski, CSO Singi, Cabinet Mipam Nawareb Lowcray, Hari Mipamadu Kangpokpi District Lariba Tongan Tonganba, CSO Sing, Sadar Hills Association, Kuki NP, Sadar Hills Yauna, Tongan Tonganba Tribe. Student body sing, women organization sing, youth club sing, Amasong community group sing, Mihut sing Yauki. Mipamaduna English sing and Sumna Kuntaruki New Year Day Numitagi, Kangpokpi District Popi Pambi Tabagi Tabak Pumlep Lep Naba, Loki Warep Adu Mapungpana, Tabak on Topa, Namnabidamak, CSO sing, Mike Dagi, District Adu Laiba, Maroiba, stakeholders sing, village authorities sing Amasung, traditional leaders sing Aloinana, Serious Nina, District Sin Batungna, Kananabaki Tabak Lep and Satari. Masigi Manungsana Hokiba December Trada Southwest Sadar Hills Samasung Gangify Tapogi Village Sip Singi Oiba Mipama Pangtokre December Tratukana Tuilang area Sip Singi Oiba Mipamama Bongmol Village da Aduga December Kuntaraga Mapandana Cycle Community Hall da Ukrul Bungpi Amasung Cycle area Kuki Village Sip Singi Oiba Mipam Pangtoki Lenana Meeting at the Sarugiakiba Organization Sing Amasung Village Sip Singna English Singing Sumna Kuntarutagi Makoi jurisdiction Sing da Popi Si Mapungpana Tava Tingnaba Punna Mot Amatoina Warep Lominaki Hairi Kuki CSO Sing Mike Dagi Makatana Pongdrok Lebana Hairi Warep Asi Miam Interesta Maroina Popi Cultivation Amaram Orega Social, environmental, economic, amasung moral consequence ta sohliba si yenglaga laukibani haiba warep ase Kangpokpi district ki miyamgi oiba apun warep amasuni Kangpokpi district leiba tongan CSO sing amasung maroi ba stakeholders kaya yauna pangthokiba mifamna English singani sumna kuntaruki New Year numitagi district asida Popi Thabagi thabak pumthing thingnaba laukiba warep asigi mayokta kanagumba village ship natraga authority na thabak tawlabadi public consultation meeting na laukiba wareki matungina akanba action lawgani Kangpokpi district ki CSO singna nauna lawliba khongthang ase district adugi lam mapungphana kannanaba
social harmony kaidana thamnaba amadi lakadra mirol singi future kananam gi dabaktani haire Ayushman Bharat Digital Mission ABDM amadi Ayushman Bharat Health Account Avhagi Matangda Paksana Miam the Kangandama Pandamda Nomu state level convergence workshop among us Simon Leba Classic Grand Dia Pangtokre Ayushman Bharat Digital Mission Manipur Sindana Pangtokpa Thramaduda Mashut or Rahman Faruqi Director National Health Authority Ministry of Health and Family Welfare Dr. N. Hemant Kumar Singh, Director of Health Services, Government of Manipur, Amadi, Dr. Nithojam Bino Singh, Director, Family Welfare, Government of Manipur, na Athobe Mithung, Thoramapu Amadi, Akhanaba Mithunglen Oina, Sarugya Kivaga Loinana, Lengak Amadi, Lanai stakeholders Kayasu, Sarugyaki, Thonga Mari Lenana, National Health Authority, Ministry of Health and Family Welfare Director, Mashut or Rahman Faruqina, High. Sahi kunlom asida Indiana sakut Maikei Romda Honukliba asida digital gilam dasu kumang sausilakli digital India ki saruk ama oina khwaidagi maru oiba health sector asida su digitize gi lamjel ama lakliba sida mipum khuding masama ufana thamnaba haiba asisu yamna maru oidi Haiba data sing asina haksel gi oina policy program kaya sembada asobu khudong saba ama oigadoribani maram asina Ayushman Bharat Health Account abhagi matangda mipum khuding khaminaba mathau tai haina phongdokki The digital mission again is not something for the sake of being digital. It is all important effort on all our part. Manipur petrol pumps retail outlets security nitina piragani haina Manipur police ki maike degi thajba pirakre haina Manipur police control room na thorok pasirla mad hairi Shirla sigi matungina hiramasiga mari leinana Manipur gi DGP na lusingduna lamdamasigi law and order ga mari leinana ngarang security gi oiba mifamama police headquarter da pangthokrai mifamada hiramasiga mari leinana department singi makok thongba sing leinana petroleum dealer sing saruk yaki Ngarang mifam aduda petroleum outlet singda matiksana security force piduna ngak senbagi thabak paikhalakani haibagi thaja pirakre loinana police ki mobile team singnasu tongan ba petrol pump singda thamnaba amadi anti extortion mechanism mapangal kakhat anabasu honari haina police ki maikedi phongdoke Sherlasida makhat tarna hai petroleum pump singdagi namduna sel khaibagi thabak sathramani haiba myoi anisu phare loinana makhatana thiba homagi thabaksu sathari hairi Department of Mathematics, Dharmanjari University, Amadi Students Forum for Mathematics, Dharmanjari University, na Sinduna. The role of mathematics in the development of modern AI Haiba Hiramda National Mathematics Day Thorum Pangtokre. Dem College of Science Kiral Hola Pangtokpa National Mathematics Day Gi Thorum Aduda. Dharmanjari University Vice Chancellor Professor W. Sanbapo. Department of Mathematics DMU Head Professor L. Sambhu, School of Human and Environmental Science DM College Principal Professor K.S. Birbal, Department of Mathematics DM College Head Professor M. Kuber, Department of Mathematics DM College Arts Head Dr. T.S. Nilasandra, Department of Mathematics GP Women College Head Dr. S. Samarendra Amasong, Dharmanjari University, former Vice Chancellor Professor N. Rajumohan na Mitungnen Singwena Sarugyaki, Amadi, India gi renowned mathematics Srinivasa Ramanujan gi mitamda hailei katunasu ikai khumna vote ki Thoramaduga Mari Lenana Professor W. Sanbapuna Hai, India gi khaknatana Malem Yoina Mathematics ki Apauba Srinivasa Ramanujan na Lauramba Thodang Asibu ikai khumnaba utpa oina India lengak na mahaki damakta National Mathematics Day gi thorum ase India sin bathungna pangthokna lakli India khaknatuna malem gi mathematics ki knowledge gi pukai asida mayek sengna Srinivasa Ramanujan gi contribution sauna lei lebak asida gyan loksing leiba mioi kya leite haiba yaroi lebak asida humanity gi lamda khang herba malem gi topa lebak singi leading institution country singi manungda India su amani maramasina mathematics ki thorom ase pangthoktuna khunai asida horik liba mahiroi sing asida mathematics haibasi yauduna knowledge mapung phabi yaroi aduna foundation of knowledge
हाइबसिदा मैथमेटिक्स असिना मेजर कंपोनेंट अमा ओइरगा लेदी अदुना मैथमेटिक्स की नंबर अमदि सेप हाइबसि खंद्रगदि पुंसी असि वाहनथोक लेत्रे हाइना लौब याई मैथमेटिक्स यावदना मियोइबा अमगी वाखल लौसिंग ज्ञान मपुंग फावा ngamloi हाइना फोंदोकी खुनाइसिदा अखोगी सात्र नारोनसिदा रिमाइंड तौब ngambagi ngasigambagi moment amani adu natana apawa scientist Srinivasan Ramanujan gi asigamba magi celebration magi ningsingba gi thauramama koi pangtok pase masi university ko ina yamna saktok chaningai oi na thamjagi Manipur State Rural Livelihoods Mission gi makhadak khusamnana setminasi VLF Loksang Khongna Sinduna back to school gi thoram lamlai kendra gi manungda leiba Loksang Khong Primary School da pangthokhrei thoram aduda lamlai kendra gi MLA case ibumsa MSRLM gi official singsu saruk yaki thoram mari lenana ibumsa na sel thumgi awaba mayok nabana lamlai kendra gi mioi ayamba bank afaba mari thamba ngamde Semilon Sothari Basi Bank Apamari Thambang Gamlagabadi Menkatpa Ngamgadoribani MSRLM gi Makhada BLF Semduna Self Help Group Kaya Likhat Libasina Kunjar Singda Bank Apava Mari Sagatpa Namgani Thoram Ase Thawa Yauna Saruk Yahaningbagi Apamasu Mahana Pongdokit अरुगुम मसक नाइबो नी मो अखोइगी लमनाइ केंद्रदगी लेइतबसे मसिगी मरम से आइने खंजब कांददी पैसा लेइतबदा आइने खल्ले हजिक सिदा टेंशन बिरि मयाम से Nupi angang sathariba miot minai amadi nupi angang sing karisu leitana khanliba Wakolol kunai asida leptana nupi angang singda sathariba thokdok wathok crime kaya si thoktanaba section minasi amadi matam sana thinghona ba honabada lamdam asigi mama oibi kaya gi saurba thodang adu punna lominasi haina apunba ima kumbi gi president nongmai them ongbi roma bati leimana phongdorok lei wafam asi ngasi apunba ima kumbi na sindana haukiba December 8 da Kangla Tombi bazar manak leiba bharagi yum amada leiduna nga yonduna imung pubi kumbi municipal council gi ward number 6 kumbi mai lekai dagi wahengbam ongbi mani debi bu yamna tamthina hatlagi haiduna makokta nungthangna thomlamba amadi makhori da thang hansin lelambagi thodok aduda senari ba mioi adu mapunsi supa kaisum sangda thamgadabani haina hojik ICU da leiba wahengbam ongbi mani gi kumbi mai lekai da leiba yumda pangthokhiba paw infam amada phongdokhibani Apunba ima kumbigi president nongmai them roma batina makha taraduna hai thodok aduda senariba toijam sohdeva apokpa toijam baudhon kana tombi dagi haukiba tang semgi tang tra nipan da jail da maral matung ina thajin khiba asi asuki matik thagatsari asigumba nupi angang da sathakhiba crime kaya asida senariba miyo asi matam sana Pan of Honabada Laukiba, Sangwai Police Station, or say Marilyn Bissing Amadi, Lamdam Adugi, Mera Paibi, Club Organization, Kuding Mapu, Apunba Ima Kumbi, Makadegi, Tagatsari, Asiumba, Nupi Anganga, Sathariba Crime Singer say, Toktanaba Amadi, Matam Sana, Tinghonaba, Manipura Ladiba, Ima Singna Punna Todang, Lomina say, High K. My mom Zeten, officer in charge, Amadi, Longzam, Sur Sandra, Ayo, Hariba, officer ani asina, Puksen Tingna, Hariba, Togdo Ashidasa, Chathariba, Miot Minai crime kaya singasi, Tingnaba Hotnabada, Mapung Oina, Manipurda Laiba, Imapum Namakna, Amata Oina, let me nasi, Sangsin Minasi Haiba, Wafumasi, Miamda. Soklabi, Wangum Ongbi, Manigi Mase, Wangum Romana Pono Kibda, Hosik. Manau nupi asi siba sangba khangdana ICU da lady masida senari ba miyo asi mapunsi supagi kaisum sangda lahenbiu kumbai ima singa amadi kangla tombigi ima singna thodok asida senari ba miyo asibu phana bhona bada amadi imung manung singda pi kiba cooperation busu thagatpa phongdokki Haukibat Thasigi Tangtra Nipani Kun Pawa New Delhi Ram Krishna
Saraswati Vidya Niketan School Nehru Enclave Kalkaji the Pangtokhiba 8th National Jendokai Karate Championship 2025 ta Manipur Jendokai Karate team na overall first runners up tarakle team masina gold medal kungamapan amade silver medal ama punna medal kuntra larokhe Manipur na overall first runners up taraki basida all Manipur Jendokai Karate Association na team masigi player amade official sing bu thagat pa phongdrokle haina all Manipur Jendokai Karate Association gi joint secretary gi Cyril amana phongdrokle Matam Kuina VDF Singh na Matam Sang na Tandrun Lakba demand Singh Maru Oina VDF Singh Section 17 retweet Section 18 of the Police Act 1861 ki Makada appoint Tokiba Oivana Section Sida Paliba terms and condition Asima implement Tawinaba service regulation Tawinaba Matangda Sanaba Matam Sanaba pay structure Sembinaba Haiduna Matam gi Paliba Lengakta Hajaduna Lakpani, demand sing a segi, Makasa Trapoina, Hosi Paliba, PR, Government Asidasu, BDF sing demand sing a segi, Marik Sumba, report same duna. Memorandum Kayama, Tazin Kibusu like Ray Adabungasi Power, Tabak Wendy, Onthrop Kide, Masinamaram Oeraga, Central Committee na Lenga Asigi Matakta, Tenkang Karak, Tokna strike, Taunaba. Lauthokiba Laikre, Maraksida, Police Department, Daita, Lobiduna, Committee Semduna, VDF Singi, Service Matter Gi Matangda, Examine Tauraga, Government, recommend Ama Tagat Nava, September Tada, Home Department, Order Matokuna, Order Tokpa Namitagi, Paraga, Tamagi Manunda, Government Report Summit, Taunaba Order, the Palagasu, Tamari Suraba Power Committee, Matam Sana Committee Gi recommend, Point Sing, Government, Lankat Peter Dagi, Koshaunaraba. 16 district ki BDF ki leaders sing yauna Central Committee na hokiba December ki tang 35 da press conference ama tawduna VDF sing na taliba demand sing December ki tang kuni gani thoi phaw gi thabak oina onthok piraktragadi mathang numit tang kulhumdoi dagi matam kaktabra pen down amasong gun down strike tarogani amasong Manipur laiba VDF khudingmakna support tawnaba lauthokibagi matungina Jirbam District VDF Welfare Association asu ngasi district asigi apunba VDF members sing yauna meeting ama torba matungda Central Committee na sanction gadoriba independent strike asida amatoina district asigi members sing su support tawre makhata na Central Committee na larukpa khongjang singda full support togani haina media gi thongda Jirbam District BDF Welfare Association gi president Kanguzam Ibobi Singh amade General Secretary Laisram Santajit Singhana phongdrokle यार आई बगी मोंग द कोई चंजल तन मनम दे कोई पेन द बसना लेरिबा दिवान डिस्प्ले लेरिबा मिदे में हमसे पेन द बना आईदी ऑल मणिपुर लेबा बिदे पुना मंगना पेन द बगी सब कसे जाम खराय तारे सिन मरम मोरेगा कोई आई खोंसांग सि लोकल पुना नाइ प्रेस मीडिया थंदे December ki tang kuni thoi da New Life Foundation Manipur kuidringaida hanjin khraba waro sing Kungangi IDP Praja Singda Emmanuel Hospital Association New Delhi Guns Delhi amade Access to Justice Project ki makhada nomugoiba medical health camp IDPs Singda Polam Singh amade nationwide 100 days campaign on stop child marriage gi slogan amade wasak minabagi thorom ama Kaisham Pradeep Kumar Singh Chairperson Manipur Commission for Protection of Child Rights na Pakhat Piki Tharumgi Matangda New Life Foundation Manipur General Secretary Dr. Lamabam Pisak Singh na hai health camp ta nupi angang ahal laman punna miyoy humdrang nipan muk layeng bagal loina hidak langthak so peki masigi mathakta miyoy marphuga mangada blanket mattress woolen cloths mora sanitary pad pot hamnaba khaw towel tupi amadi phisakol langsu khusinaki Thorum Singh Sibu Mai Pang na honabada title low to Sarugya Kiba Emmanuel Hospital Association Delhi Staff Singh Gunzamadi New Life Foundation Manipurgi Relief Team Member Singh Amadi Dr. Singh Lonina Nurse Singh Mating Pangbilakpa Chief Medical Officer Dr. Ramchandra Amadi Wari Singhi Local Volunteer Singh Bu Thagatpa Phongdrokli Malem gi oina khwaidagi ariba amadi ai
ahingba polo ground ama oiriba Imphal mapal kangjibungda hayengdagi hauduna state level polo tournament 2025-26 pangthoknaba sem saba loire haina ampagi president Dr. Konsam Sirchandra phongdokre All Manipur Polo Association ampanu sinduna hayengdagi hauduna mapung oina pangthokadoriba kunlak suba women Kunthama Palak Suba men samadi under 16 junior boys state level polo tournament pangthok tringai mangoinana ngasai mapal kangjibung da paumisinga unabagi thoramda ampagi president na makhata aduna hai ipa ipu haktak tagi thamlamlaba polo masana asibu landam asidagi mutkidanaba amadi masibu kandaba yade haibagi wakhalon ase ampagi lengdraba firep amani haina phongloki All Manipur Polo Association ampan sinduna pangthok kiba Pawifam Aduda Association Asigi General Secretary Oinam Singlen Sana Executive Member Loinana Polo Tournament Asigi Technical Committee Member Songtham Ajit Amadi Association Asigi Maruiba Tomiki Asu Sarugyaki Ampagi General Secretary Loina Technical Committee Chairman Aninasu Polo Tournament Asigi Matangda Indian Polo Association Apiriba Maruiba Rules and Regulations Sing Adu Ngak Sanaba Honanaba Polo Tournament Asida Saru Yagador team sing the Su Warol Cameron Pongdoki Hayin till Punk Amagakai Tabaki Hawudariba Polo Tournament Asigi Ahan Mesta Women Gi Oina Sinkai Hunba Polo Club Amadi Ibudo Pakanba Polo Club Anina Sanagani Lonana Ani Suba Ground Gi Mest Oina Juniors Boys Gida Arbin Polo Club Team B Amadi New Version Team B Anina Akan Balamba Taunagani Haide Nipa amadi nipa masa sina tungi damakta yenga mukhoy koi hujik tegi sangat tawi adabnina sangat pa hujaki bani aduna hujik chai khuting ge dum tawjari akai covid na singba khudong sa da khara degi lep pabusu akai amu satha jagani haidra kanna mo hona jabani Haukiba Sayolda Dipusandra Das ko Hindu mabu Bangladesh ta sathigiba miyam gi ho amada hatkibaga mari lena ngasi masing yamlaba Biswa Hindu Parishad BSP amadi Bajrang Dal yauna atai Hindu gi organization singna Delhi da leba Bangladesh ki High Commission gi mamangda wakat khong sangsin khri thodo adu Bangladesh government condemn tabga loinana thodo adu gi matangda wakanaba Indian invoice kaukre hairi wakat khongjang adu sangsinringai noma mahoinana mafam aduda barricade marol ahum khaduna khabaga loinana ahenba police amadi paramilitary force listing trama rom deploy tawduna ngak senki adubu masik yamlaba demonstrators sing aduna barricade sing namkhaiduna Hindu rakt ki ek bun ka hisab sahiye haibat thaba banner amadi placard sing paiduna kholau kyasu laudur sataki hairi Hauzik Aroi Bada Maroi Paon Pizari Farmers Day come National Mushroom Day Thorum Pangtokre Oitok Loi Daba Demand Tawuna Maram Orega Manipur Miam Punna Waminari Havisi Kawum Si Haina MLA Zoe Kisana Fongdo Ayushman Bharat Health Account ki matangda nomi goiba state level convergence workshop pangthokre loinala Bangladesh ta Hindu mahat khibagi mayokta masing yamlaba miyam amana Bangladesh High Commission ki mamangda wakat khongjang sangsin kre ngasi oinadi image form sandok saba matang se lojeri miyam amukana kurumjari